Manipuri da maroi ba pau pizeri ngasi euk angan bedagi kuki militant singna Pallel da nongmai kaptharak bedagi khulngak pa yauna state force ki apan ba kangbu amaga hojik phawba nongmai kapna bagi thabak lep palaitana sathari Pallel gi nongmai kapna famda mateng pangba lakpa khungak pa sing yauna mioi kaya Assam Rifles na chalhan da bedagi nakan ani gi marakta mukna ba thoki mukna bagi thodok adu da mioi ama laikhidre commando yauna mioi taret asoka pan nangkhre hairi Protester singi marakta khungak pa volunteer singa 26 Assam Rifles ki personnel singa nongmai kapna bagi thodok chaungna chathaki nongmai kapna bagi thodok aduda laikhidrawa adudi kaksing dagi yenkhom jiteni hairi Kuki militant singa Manipur police ki CDO sing state force singa loinana nongmai kapna bagi thabak sathari ngasi kaksing palen gi thodok aduda punna laikhidrawa mioi ani sure Amaromda nongmai kapna bagi thodok aduda masing yamlava Imphal dagi Pallel tamna lakpa rapid action force ki personnel sing Thobal Babu Bazar da masing yamlava miyamna chalan khidre Amaromda Pallel da nongmai kapna bagi thabak sathari ngai jairakta Imphal West district ki kautruk tasu kuki militant singna singthak dagi mitai khul tamna nongmai kaptharakre thodok aduda mayum da leibi ningthogjam jina kobi Chahi taramari rom tamak ngari bi nupi macha ama makhongda nongmaina panbadagi laikanakre Ayuk pung 13 minute nempurom chatpadagi kuki militant singna nongmai kapa horakpadagi khungak pa singna su handuna nongmai kamna khre hairi Manipur gi integrity kannaba amadi thokliba violence crisis loisinanaba amukona prime minister da memorandum ama pisin khre Memorandum aduda khulai paiduna chathariba hatnabagi thabak kudakta lefalu kuki militant sing sugi ground rule makhada designated camp ta lehalu kuki jo volunteer singda dongmai kapa tambibagi thabak lefalu khongthang sing asiga loinana peace process paikhat pagaloinana lanjinariba sing khunda laita hannaba thabak paikhat piu Manipur gi territorial integrity ngagnaba makhatana thugainaba chatharakpa thingnaba India gi constitution da yawriba article 3 Manipur da chanahallu Manipur da khanghen hengalagliba kuki jo community gi masing asina demographic imbalance thokaliba asi thokhandanaba NRC athubada chanahallu ethnic line da separate administration taliba asina Manipur society gi secular democratic prefix ta sokhaliba asi khana viganu asina singba warol sing yauri